Lanka Naga Kunda Landar over the Kuki Masida Ani Sokri, KNFP bu terrorist organization on the Lakokri, Kangpopi district Manung Sanba Imphal Tamai Rota Laiba, Lanka Naga Kunda Kuki militants na bomb Amsum Mumai Caps in the Landarak Pada, Nakan and Nigimarta Kotonakre, Kotona Vaduda, Kuki militants Amaside Ani Sokri Hedi. Paugil Kunsinghai, Tamenglong district Amasum Kangpopi district Taina from Oiva Adumanama, Kangpopi district Manung Sanu, Lanka Naga Kunda Ngarang. Ayuk pung nipan ga minit ni fuga mga ram tawad apaba makal gi kulay pa KNF amasung KNF ni sunaba Kuki Militant na Lanka kun lasan Kuki kun gi chingsang paringom de gilandarakhi Kuki sing na landarak padura mapa madura lerama Naga village guard sing su Kuki Militant sing adu tamnak khudhanki Kuthokna badur Kuki Militant sing na sangkara mai thadokhi Lanka kun gi hui ama iroem halamki nongmai kapna badu numijung ba matung phawba satakhi amasung kuthokna baduda Kuki Militant ama sikhi amasum ani na soki heri Kuki Militant sing gi maraktagi ama sikhi ba amasum ani soki ba matungdagi Kuki Militant sing nongmai amasum bomb sisinaduna landaram badu lepki heri Naga kunadura landab lakpa Kuki Militant sing adu khonglei tuna asibak sang amasum asokpa du puraga mapam adu thadolaga sakhi heri adumainama Lanka gi khunja sing di thoina asu apan yawgi paulai hari thaudo du gi paukta badi state amasum central forcing gi hen team sing mapamadu sangsing khre loinana mapamadu parks na thi humba gi thawak satakre thaudo du thoki ba matung nagi mapamadu ungkhatna ba phibam lairi amasum security gi hen besusin thorang lakhotuna makhatana pamda ba thaudo sing thoktana ba khongthang sing lakhotkre hari amaramda Naga amati Meetei CSO sing gi weba mipam ama ngarang North EO sida leibo hotel classic ta pangtok kibaga loinana misam hat pa KNP bu terrorist organization oina laukthuna ba takshin ba yauna warep kya lokre United Naga Council gi miyang makhada Joint Tribe Council Justice Manipur na mapungoi ba thaudang lauduna pangtok kiba mifam maduda tampak amari singi CSO kunga mga romna saruk yakhi mafam maduda haukiba Laukiba warhep singdi Naga misam tarukpu fariba lairon wifi kungi nupi singamadi tamthina hat pada sinariba KNP ki kedar sing phaduna matik saba serak pigadavani Naga misam singadu phabigi yathang piriba lairon wifi gi sib lalboy wifi na phaduna sabsaba serak pigadavani misam sing phabadu sinariba police personnel thangil lian wifi na singbasu loina mak phagadavani lairon wifi gi nupi singa pharaba Naga misam taru adu KNF Bigi President Thangboy Kipgen Yathang Pibigi Makoi gi Kedar Singna Sahat Padigi na Tamthina Halibani Aduna KNP gi President Fagadavani Loinana Lenga Kataunari Visukudak the Tokadavani Asigumba Sagi Lisasatpa KNPC terrorist organization Hana Lakokadavani Haiva Wareps Loki Asigumba terrorist organization gi President Thangboy Kipgen gi Nupi Nemsa Kipgenbu Deputy Minister gi Phamdagi Lakokadavani Laikidrabasingi Imung Manung that Langana ex Gracia Pigadavani Mati Lehoriba imung manungi miyoy sing tungkoy na hingba ngamna ba lenga na tabak hapkadabani KNP lenga kataw na riba sukutak na tokadabani have demand singasi pangdriba pawa amato oina kongjang sangsimin na bahay na su mipamado ng warem na kim Mipamaduga madi lendana ZTC Manipur gi convener Merazaw Inkana UNC gi miyang makada ngarang Imphal ladiba CSO singa Yaoramle fruk eba mipam ama pangthok pani hairaduna Naga gi makutta leiba Kuki gi miyoy taraga maridi phajana tekta kaidana sinakibani aduka Naga gi miyoy tarupu na tamthina hatoklaga makak laga borada hablaga kana no khandok ngamdana pirakibasi akan mamona kanem tawi Makoy na Tongkhi ba khungup amadi furitegi miyoy taruk adu khangdokba natana khangmagi pangalekthri makoy gi haksang makak sing adu suribra sudabra habigi singnaba phawi haujikti haksang sing si makoy na lokshin bangam khire mipam asina lawri borep sing si lengang na tabak to onthoraktriba phawwa ama to ena khungjang changsinbada mipam asina suborep lokhi haina su phungdokhi Manipur tangdu laitaba hanjilakli haribas tampak khaki minister oribra nandolwa Hausung Naga taruk sina pangliba sibu makoy haksang sing mapung oina pangbanati matat talaga pura ihabigi tamak miyamna ko sauna duna leidingai da New Delhi da pangthokpa Niti Ayog ki Governing Council gi mifam na saruk yakiba State Minister YKM sana Manipur tangdu laitaba hanjinba hori haribasi tampakta budi irang thoktre Senapati district thokpani district asi Manipur gi natrabara amasum State Minister asi tampak tagi rahain amuko gi President oiramba Social activist Pyrosm Nandoluang na hanglaki
मीडिया उनबद मणिपुर पीस लेरी चीफ मिनिस्टर फोंदोक्लिबसी स्टेट असिगी सिंगी लमसिंग असि मणिपुर नतबगी मोंड ngलक चप माने तंपाक्तदी हौजिक अकन इरांग हाइबदुदी लेथ्रि मरम असिना मणिपुर चीफ मिनिस्टर ना तंपाक खक्तद ओइना उरब्रा हाइना सोहनक्रि सीएम ना लेंगाक सरीबसी तंपाक्तनी सिंगददी एडमिनिस्ट्रेशन यौदी खंजरगा हाइरिब्रा हाइबसी अखोय मियामना हंगनिंग फावरे मणिपुर थोक्लिबि इरांग असि लेंगाना मापांगल सोलिबा मकै लुसिम ngamkhiroi makhatana thokikin maramaduna haujikti yellomi mutana ba satharaklib lana si thengnana ba hotna ba talenga amadi yellomi pullaga thengnamina ba mathautai aikoi gi lenga mating futok piro naga ki lusing ba sing CSO sing so hauji koki na satharaklib lana si karama makhal gi lano habasi mamotana naina duna khangbiraga aikoi yellomi kanana ba thorang lawro seki bara makhatara duna naga da lan tarakli ba simite emus naga na punsilaga thingba sangi aikoi koksung sinaba matam hoiri अमरमने UNCSC नागामियम की इंटरेस्ट थबक तौरीब्रा नत्रगना नागालैंड अमसु मेघालय की अमदी अमित शाह की यकाय यंगलक थबक तौरीब्रा हाबिसिसु असबु वंग ओइरखली UNC ना असव संग संग तौनबा मदी मेघालय अमसु नागालैंड की CM यावनो होम मिनिस्टर अमित शाह का मरी फनब थबक तौरगदी नागा सिंग ना सावरिबसि सुंगनी अदुबु UNC ना नेमसा किबगेन फमथदो हाइदिबसि की मतंगदा कदाय फोपो खोंजंग संगसिलकदौरी UNC amadi makoy gesat minari basi SO singna khongjang sangsilakani haibadi ngamdi adubo nagamiyam na UNC da yaning da phungtorak pada UNC gi mami khara sokli basi fugat ki hairabdi lengak ta timan khara tawri basi mapung phana phangnaba honaga dabani Manipur lenga iramdam sida lo laidi haibasi unaba kari thabak tawri bagi lenga ki tokpom tokpa hairabdi lamdam sida laidi aran ba tawbasing mafam leiti लोगी मयुक्त लेबा मसुम यूएबी लिस्ट सत्तबसिंग मथक लखतपम तो एक्शन लखतबा सिना मरम ओरगा मियाम पेनद्रे हेरी लेंगाक न मथौ तौबदि ngamद्रगा मिरेल संगद लुसिंगबनी हाइदुना लाकपदि इकाइनिंगाइ नि इबोपि लेंगा अमा लेरगा तौफम तोकप मथौदि तौब ngamद्रगा पोस्टमार्टम एग्जामिनेशन तौनबगी दमक असि बाक्संग थमनिबा मिरेल संगद लुसिंगबनी हाइना लाकपगी थौंग असि इकाइनिंगाइ नि हाइना हानगी चीफ मिनिस्टर अमसुंग कांग्रेस प्रेसिडेंट ओ इबोबिना फोंदोखरि वाफम असि ngarang AICC gi secretary in charge Manipur Christopher Tilakyon Congress lusingna Kangpopi district ki Makhan khul gi sarsama da hangliba relief camp na sangjapam lorokliba naga misam singa haktheng na unabagi tharomda magna phungtokhibani magna hai mama gi matha digi setlaga hatpa madi mapur reba miyathi na hatpa thodok singi victim oihoraba imung munung gi awabra saruk yazari tobimal khangbu utpa amasung ngakpi bhaibisi sembirako mapuna miyoibada pibu khwaidi asauba lanni phajin khibasing ngaki pendaba sauningbadagi phujaiba khara taunarabasu hingna thadorakani haina miyamna khandaramba dubu lebak thibani asiba haksang oina mibu makak oina phangbasibu haunabra hangdaduna asiba haksang phawba masak khangandaba makai hatbagi thawng asima asauba crime leva asita thingnatri sanga hatpada phawba asigumna mi hatta hatti haina phungtokhi